ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯃꯩꯕꯨꯜ ꯄꯥꯏꯕꯤ ꯋꯥꯔꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯕꯤꯔꯁꯤ ꯃꯩꯕꯨꯜ ꯄꯥꯏꯕꯤ ꯋꯥꯔꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ꯫ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯁꯥꯗꯁꯨ ꯊꯥꯡꯅ ꯊꯤꯜꯂꯝꯂꯦ꯫ ꯃꯅꯥꯛꯇ ꯃꯧ ꯅꯍꯥ ꯑꯃ ꯇꯥꯔꯤꯕꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯏ ꯃꯐꯝ ꯑꯌꯥꯝꯕꯁꯨ ꯊꯥꯡ ꯂꯦꯟꯈꯤꯕꯒꯤ ꯃꯐꯝ ꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯂꯥꯏꯀꯟꯅꯔꯤꯕꯤ ꯂꯥꯏ ꯑꯣꯛꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯤꯕꯒꯨꯝ ꯃꯪꯒꯣꯟꯅ ꯇꯥꯔꯦ꯫ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯒ ꯀꯞꯂꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯁꯤꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯕꯤꯗ ꯇꯝꯕꯅꯤ꯫ ꯇꯣꯝꯕꯤ ꯀꯔꯤ ꯍꯥꯏꯅꯤ? ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯏꯗꯣꯝꯆꯥꯁꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯈꯣꯡ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯗꯕ ꯃꯈꯩ ꯄꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯇꯧꯔꯒ ꯆꯠꯈꯤꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯍꯧꯏ ꯍꯥꯏꯗꯨꯅꯁꯨ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯇꯝꯃꯤ꯫ ꯁꯤꯔꯤꯕꯁꯦ ꯉꯔꯥꯡ ꯂꯥꯏ ꯑꯣꯛꯅꯈꯤꯕꯤ ꯅꯨꯄꯤꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯁꯤꯔꯕ ꯃꯥꯜꯂꯦ꯫ ꯇꯣꯝꯕꯤ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯊꯋꯥꯏꯅꯁꯨ ꯃꯄꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯌꯦꯡꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯁꯥꯗ ꯊꯥꯡꯅ ꯊꯤꯜꯂꯒ ꯂꯩꯕ ꯃꯇꯝꯗ ꯏꯄꯨ ꯈꯣꯏꯃꯨ ꯃꯆꯤꯟꯗꯒꯤ ꯐꯥꯎꯕ ꯏ ꯇꯥꯔꯕꯅꯤ꯫ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏꯗ ꯊꯥꯡꯅ ꯌꯥꯟꯈꯤꯕꯤ ꯃꯁꯥꯗ ꯑꯇꯩꯗꯁꯨ ꯊꯥꯡꯅ ꯆꯕꯠ ꯆꯕꯠ ꯌꯥꯜꯂꯝꯕꯤ ꯅꯨꯄꯤꯗꯨꯁꯨ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯒ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯇꯣꯝꯕꯤ ꯇꯁꯦꯡꯅꯃꯛ ꯋꯥꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯒꯗꯕꯅꯤ, ꯃꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯩ꯫ ꯑꯃꯅꯁꯨ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯧꯕ ꯉꯝꯗꯦ꯫ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯍꯧꯅꯕꯤ ꯇꯧꯁꯦ ꯍꯥꯏꯕ ꯊꯕꯛꯇ ꯃꯥꯡ ꯊꯥꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯈꯔ ꯑꯃꯅ ꯏꯄꯨ ꯈꯣꯏꯃꯨ ꯑꯃꯗꯤ ꯁꯤꯒꯗꯧꯔꯤꯕ ꯂꯥꯏꯀꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯗꯣꯛꯇꯔꯗ ꯄꯨꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯁꯦꯝ ꯁꯥꯅꯩ ꯂꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯗꯣꯛꯇꯔ ꯁꯪꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯏ꯫ ꯒꯥꯔꯤꯁꯨ ꯅꯤꯡꯊꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯗ ꯀꯔꯝꯅ ꯀꯝꯗꯧꯅ ꯄꯨꯒꯗꯧꯔꯤ? ꯌꯥꯝꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯪꯒꯣꯟꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯞꯂꯤꯕ ꯉꯔꯥꯡꯗꯒꯤ ꯂꯥꯏ ꯑꯣꯛꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯇꯣꯝꯕꯤꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯣꯝꯕꯤꯅ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯍꯥꯠꯄꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯣꯝꯆꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯃꯈꯨꯔꯤ ꯆꯠꯂꯝꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯏꯄꯨ ꯈꯣꯏꯃꯨ ꯑꯃꯗꯤ ꯑꯃ ꯅꯨꯄꯤꯗꯣ ꯗꯣꯛꯇꯔ ꯁꯪꯇꯝꯅ ꯄꯨꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯂꯝꯈꯥꯡ ꯌꯧꯕ ꯃꯇꯝꯗꯗꯤ ꯏꯄꯨ ꯈꯣꯏꯃꯨ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯣ ꯀꯟꯕ ꯉꯝꯕꯒꯤ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯏꯄꯨ ꯈꯣꯏꯃꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯨ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯥꯕꯨ ꯗꯣꯛꯇꯔ ꯁꯪꯗ ꯄꯨꯕ ꯃꯇꯝꯗ ꯇꯣꯝꯕꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕ ꯃꯥꯕꯨ ꯏꯜꯂꯤꯕ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯐꯝ ꯑꯗꯨꯕꯨ ꯏꯄꯨ ꯈꯣꯏꯃꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯊꯥꯡꯅ ꯊꯤꯜꯂꯤꯕ ꯊꯕꯥꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯅꯝꯅ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤ꯫ ꯇꯣꯝꯕꯤ ꯇꯁꯦꯡꯅꯃꯛ ꯃꯥ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯖꯔꯤꯕꯇꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯏꯁꯣꯔ ꯑꯃꯗꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯁꯣꯔ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯑꯐꯕꯅꯤ꯫ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯋꯥꯔꯕ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯗꯣ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯄꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯅ ꯐꯥꯕ ꯅꯝꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯀꯟꯕ ꯉꯝꯕꯒꯤ ꯆꯥꯡꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯊꯥꯡꯅ ꯃꯐꯝ ꯅꯥꯏꯅ ꯊꯤꯜꯂꯝꯕꯅꯤꯅ ꯀꯔꯝꯅ ꯀꯟꯅꯕ ꯍꯣꯠꯅꯒꯅꯤ? ꯏꯄꯨ ꯈꯣꯏꯃꯨ ꯀꯞꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯦ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯁꯥꯃꯣꯗꯤ ꯄꯥꯎ ꯇꯥꯗ꯭ꯔꯤ, ꯈꯪꯗ꯭ꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯏꯄꯨ ꯈꯣꯏꯃꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯃꯈꯣꯏ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯂꯩꯔꯝꯗꯕꯒꯤ ꯄꯥꯎꯁꯨ ꯇꯥꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅ ꯑꯁꯣꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯨꯁꯨ ꯃꯥꯡꯈꯤꯕ, ꯃꯆꯥꯁꯨ ꯃꯥꯡꯈꯤꯕꯁꯤꯗ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯃꯈꯣꯏꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯃꯊꯪ ꯄꯥꯎ ꯇꯝꯅꯔꯛꯄ, ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯏꯄꯨ ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯁꯣꯝ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯦꯀꯥ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯃꯊꯥ ꯁꯥꯅ ꯄꯥꯈꯠꯅ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯤ꯫
ꯅꯨꯄꯤꯗꯨꯅ ꯃꯅꯤꯡꯗ ꯇꯣꯡꯉꯤ꯫ ꯃꯅꯤꯡꯗ ꯇꯣꯡꯅ ꯃꯥꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯄꯥꯈꯠꯂꯤꯕ ꯋꯥꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯤ ꯑꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯄꯨ ꯈꯣꯏꯃꯨꯅ ꯉꯔꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯐꯠꯇꯨꯅ ꯊꯣꯛꯂꯝꯒꯗ꯭ꯔꯥ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯀꯌꯥꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯋꯥꯕꯅꯤ꯫ ꯌꯥꯝꯅ ꯌꯥꯡꯅ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯛꯂꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯕ ꯈꯨꯟꯁꯨ ꯅꯠꯇꯦ, ꯈꯨꯟ ꯃꯆꯥꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯋꯥ ꯂꯥꯡꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯗꯨꯝ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯃꯅꯥꯛꯇꯨ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤꯗꯤ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯄꯨ ꯈꯣꯏꯃꯨ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤ ꯃꯔꯝꯗꯁꯨ ꯃꯈꯣꯏꯅ ꯍꯪꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯪꯗ꯭ꯔꯤꯉꯩ ꯍꯥꯏꯗ꯭ꯔꯤꯉꯩ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯂꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃꯅ ꯀꯤꯅ ꯄꯥꯈꯠꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗ ꯇꯝꯂꯤ꯫ ꯂꯩꯀꯥꯏ ꯑꯁꯤ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ꯫ ꯏꯟꯗꯣꯝꯆꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯀꯥꯏ ꯑꯁꯤ ꯂꯥꯟ ꯇꯧꯔꯦ꯫ ꯑꯍꯜ ꯑꯃꯒ ꯃꯧ ꯅꯍꯥ ꯑꯅꯤꯒ ꯃꯥꯅ ꯍꯥꯠꯂꯝꯂꯦ, ꯊꯥꯡꯅ ꯊꯤꯜꯂꯝꯕꯅꯤ꯫ ꯂꯥꯏ ꯁꯥꯟꯅꯕ ꯅꯨꯄꯤꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯦ ꯃꯥꯅ ꯂꯥꯟ ꯇꯧꯔꯒ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯜꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯥꯏꯕ ꯑꯃꯒ ꯃꯧ ꯅꯍꯥ ꯑꯃꯒꯗꯤ ꯁꯤꯗ꯭ꯔꯤ ꯍꯥꯏ꯫ ꯃꯈꯣꯏꯁꯨ ꯗꯣꯛꯇꯔ ꯁꯪꯇꯝꯅ ꯄꯨꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ꯫ ꯑꯗꯨꯒ ꯉꯔꯥꯡꯗꯒꯤ ꯂꯥꯏ ꯑꯣꯟꯅꯈꯤꯕꯤ, ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯉꯁꯤ ꯁꯤꯔ ꯃꯥꯜꯂꯦ꯫ ꯏꯟꯗꯣꯝꯆꯥꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯅ ꯑꯗꯨꯝꯅ ꯇꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯪꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯑꯣꯏꯕꯅꯤꯅ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯁꯛ ꯇꯥꯛꯂꯦ꯫ ꯍꯧꯖꯤꯛꯀꯤ ꯂꯥꯏꯀꯟꯅꯔꯤꯕ ꯏꯄꯨ ꯈꯣꯏꯃꯨ ꯑꯗꯣ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯛꯏ, ꯆꯨꯝꯃꯤ, ꯊꯧꯗꯣꯛ ꯑꯗꯨ ꯑꯩ ꯎꯏ, ꯑꯩꯁꯨ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯂꯥꯛꯏ꯫ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯌꯦꯡꯕꯅꯤ, ꯂꯥꯌꯦꯡꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯤꯕꯤ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯐꯥꯔꯒ ꯊꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯝꯗꯒꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯤ ꯀꯜꯂꯕ ꯃꯍꯩꯅ ꯉꯥꯎꯍꯜꯂꯒ ꯐꯥꯔꯒ ꯊꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯉꯥꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯄꯨ ꯑꯗꯨꯅ ꯉꯔꯥꯡꯗꯒꯤ ꯂꯥꯏꯀꯟꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯅ ꯇꯝꯊꯤꯅ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯑꯗꯨꯒ ꯂꯥꯏ ꯑꯣꯛꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨꯅ ꯃꯥꯅ ꯃꯈꯣꯏ ꯆꯞꯇꯨꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯊꯧꯗꯣꯛ ꯑꯁꯤ ꯎꯅ ꯀꯔꯤꯒꯤ ꯅꯈꯣꯏꯗ ꯅꯨꯄꯤꯗꯨꯕꯨ ꯐꯥꯗ꯭ꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯑꯗꯨ ꯎꯗꯦ꯫ ꯑꯍꯥꯟꯕꯗꯕꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯉꯝꯃꯤ꯫ ꯃꯉꯣꯟꯗ ꯇꯥꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯑꯗꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯏꯁꯣꯔ ꯑꯗꯣ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯏꯄꯨꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯕꯨ ꯀꯧꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯔꯤꯕ ꯄꯨꯜꯂꯤꯕꯁꯤꯡꯁꯦ ꯊꯥꯗꯣꯛꯑꯣ, ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯀꯅꯥꯃꯠꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯄꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯅꯥꯀꯜ ꯑꯃꯗ ꯂꯥꯞꯅ ꯂꯩꯍꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯂꯩꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯈꯪꯂꯦ ꯇꯥꯔꯦ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯈꯣꯏꯁꯨ ꯑꯦꯀꯥ ꯒꯥꯔꯤꯗ ꯇꯣꯡꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯀꯟꯅ ꯀꯞꯇꯨꯅ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯦꯡꯊꯥ ꯀꯣꯜꯂ ꯀꯞꯂꯤ꯫ ꯈꯔ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯂꯣꯏꯅꯕ ꯃꯥꯒꯤꯗꯃꯛꯇ ꯀꯨ ꯁꯦꯝꯕ ꯍꯧꯔꯦ꯫ ꯁꯥꯃꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯗ ꯍꯪꯉꯤ, ꯑꯇꯣꯞꯄ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏ ꯄꯨꯈꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯃꯅ ꯇꯝꯃꯤ, ꯗꯣꯛꯇꯔ ꯁꯪꯇꯝꯅ ꯄꯨꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ, ꯄꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯕꯤ ꯃꯥꯏꯀꯩꯗꯨ ꯀꯗꯣꯝꯗꯨꯅ ꯍꯪꯕꯗꯒꯤ ꯃꯥꯏꯀꯩ ꯇꯥꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯃꯄꯥ ꯀꯧꯕꯅꯤꯅ ꯎꯅꯤꯡꯕ ꯈꯪꯅꯤꯡꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯀꯁꯨ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯛ ꯊꯣꯔꯛꯄꯒꯗꯤ ꯊꯣꯡꯒꯥꯟ ꯃꯆꯤꯟꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯦ, ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯅꯤ? ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯃꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯅꯨꯡꯗꯁꯨ ꯇꯣꯝꯕꯤ ꯌꯥꯎꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯄꯨ ꯑꯗꯨꯕꯨ ꯀꯣꯟꯅ ꯀꯞꯂꯤ꯫
Macha adugi thawaiduna manakta koipai paraga mapabungbu kaura kapli. Pendaba ningamdaba laman khumningmanadi macha adugi thawaidu ngaurabani. Ipu khoimugi macha nupinasu mapa adubu kollaga kari matawno haduna kapli. Lekai adumuktadagi siriba maunaha amadusu magi yumgi madi matasingna magi asibak chang adubu ura kapli. Tombigi athang matungina asibak chang anisisu ahan malai unabada siriba nupiudik mayumdo ina pusi haduna purakpani. Makoigi yum sumangado yore. Asibak chang ahumado pareng sana thami. Mayamado amok toiba marang langni. Aduga amamanaga oire pangkidisu kiribani. Karigumba siyak mong makolamata taba yade. Idom cha adu laklabra ma thoroklabra habagi akibanasu makoy singado pakalibani. Kappa lawbagi marak asida matai thangmada leiba misingi akiba tasengnamak akibagi mathakta akiba habdo oire. Hojikti tombina harakbagi matungina asiba akchang ahum ase makoy ahum punna poloy minase. Tongan makoy ahum poloy biyaroi haduna haibadagi angang ojarabasu lekai adugi mising tombina harba wadabu munatai. Magi mama amadi mapasu tombigi adug mamatawodo yamnga ijengi. Tombigi wahiwata magi muwang matawasidi tasengna makhang hairaba ahalabaga chap mane. Siriba makoy ahumgi thabak tharam maiba magi pugadaba mathau kudimak tombina punna purame. Mapuna solamba lairon mana torama thabak tharam kudimak tombina punna tawi amata phawchithade mapuga chap mane. Kadaidagi karamna tamlaga hairibano kari angangno asibu habagi wakhan phawba mama amadi mapa phawba khallabani. Aduga yelba mayam adunasu ontokna haikraba angangni haduna makoysu ngani jengli. Haujiti kari tawni turen khangba lamada makoy humado fajana mafam sana makoy humgi mangadu sembiraga poloi khirami. Tengthabgi khonjen kaya amana numidang adu pungnin ninmani. Turen kumbasu mi asukki matik yami. Aduga halakku matamdadi magi mahi pangkiri kinare. Leda konsang adusu yamna sukpa chikpu oibanina karigumba talakta uwa amata hairakpa yade. Indom cha aduna makoyna khaliba indom cha da natana nupi amadusu lai unaraga sikibani. Ibu khoimu amadi atopa nupi amaduna thangna thinduna lianduna sikiba tarabasu ama nupi tudi lai tongna ongnauna sikibanina makoy singadu pangkiti kirami. Ibu khoimu sikibagi pau tabada ibu khoimugi khungi lekaigi mising phawba ngasai poloibadu yawba lakibani. Mi phana yami hanbasu tombi khoi magi mama khoi makhoi punna gadoribani. Asomda hana chale lekai tilli miyam adu kari kamdosigi haduna wa khane. Tombi da maru oina makhoina daita siloholle. Tombi bun makhoina thajariba khudimasing ase tombina laman khumngamngani. Lekai asigi awaba akiba kaya ase tombina ngakthok pigani habagi wakhanda. Lekai adugi ahal singna tombi da kari kamdosigi haduna wa hakale. Tombi ngasigidi wa amata hainingdre. Ma leina mapu adu kanmngam khidabagi thawai nungai taba chakpa kayaduna hayeng punje kullasigi mising hayeng wari sanagadaba lei haramlaga tombi magi mama mapa lekai adugi mising punah minakre. Tombi gi lekai gi mising su tombi ngasi oirba mong matawase tasengnamak makoy su ngaklibani. Makoy chakrabatung nupi yani siriba lekai adugi mising wari sanai watane. Ngasai yum thukai bisik mising adu laklabra makoy gi yum dudi karam tahore haduna wa hangba matamda makoy miyoi khara mana kina kumi. Ekoi yum thukai ba ngamdre hayeng angan bada ekoi mayam punna chalaga thukai mina sahre. Matam aduda kari kamdo buna haduna hangi kanaguma nupa mana kina tami. Imung na thukai gi haduna changga matamda imung ado yam sathiba akiba phangna mong amore. Ekoi miyoi tara kulase kari mata tawba ngamdabadagi kina lakpane mamna gumam silakpane. Hayeng punna mayam punna pangthukmina si haduna mana kina tami amana makumi. Mapandala rama posai kharamdi thukairami adubu punna thukaibadi ngamde. Mayam natrabadi aikhusu pangthokpa ngamde harakpadagi makhoi mayam maraktagi ahal amana hare. Hayeng anganbada khudimsing ase pangthokse. Aduga thaudu asigi maramda phajana khanglibi Romita hadibi nupido makhoi yumgi mising ude. Makhoi yumda ekoi miyoi khara chase. Aduga warising ase kamdaubuno haibado ekoi khangdaba yaroi. Man haiba kharabudi tai. Adubu
ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ 10 ꯀꯨꯟ ꯑꯃꯁꯨ ꯔꯣꯃꯤꯇꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯣꯃꯤꯇꯥꯗꯤ ꯀꯝꯗꯧꯔꯤ? ꯃꯥꯒꯤ ꯅꯨꯄꯥ ꯔꯣꯃꯤꯇꯥ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛꯇꯣ ꯊꯣꯛꯄ ꯀꯤꯕꯗꯒꯤ ꯏꯃꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯀꯤꯅ ꯂꯩꯔꯤ꯫ ꯃꯤ ꯁꯤꯔꯦ, ꯏꯄꯨꯗꯨꯁꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯁꯤꯗ ꯃꯈꯣꯏ ꯍꯦꯟꯅ ꯄꯥꯈꯠꯄꯅꯤ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯃꯔꯝꯗ ꯎꯔꯤꯕ, ꯈꯪꯂꯤꯕꯗꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯥꯅ ꯄꯥꯎ ꯇꯝꯂꯨꯕꯗꯒꯤ ꯃꯊꯪ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄꯅꯤ꯫ ꯄꯥꯎ ꯇꯝꯂꯨꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯁꯤꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯤꯕꯁꯦ ꯃꯇꯣꯝꯇ ꯉꯥꯏꯔꯕꯅꯤꯅ ꯃꯊꯪꯗꯤ ꯃꯥ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯟꯗ ꯄꯣꯊꯥꯐꯝ ꯁꯨꯈꯪ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯔꯣꯃꯤꯇꯥ ꯔꯣꯃꯤꯇꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥꯈꯟ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯀꯩꯗꯧꯉꯩꯗ ꯍꯟꯗꯦ꯫ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯂꯥꯇꯦꯟ ꯊꯧꯃꯩ ꯃꯩꯔꯥ ꯆꯝꯗꯨꯅ ꯔꯣꯃꯤꯇꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯔꯣꯃꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯂꯥꯛꯂꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯡꯒꯣꯟ ꯊꯣꯔꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯃꯈꯣꯏ ꯃꯤ ꯈꯔ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯔꯣꯃꯤꯇꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯆꯥꯅꯨꯄꯥꯗꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯕꯅꯣ, ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯑꯍꯥꯟꯕꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ, ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤ ꯄꯨꯟꯅ ꯂꯤꯍꯜꯂꯤ꯫ ꯔꯣꯃꯤꯇꯥꯅ ꯑꯆꯨꯝꯕ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯥꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯝꯃꯤ, ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯔꯣꯃꯤꯇꯥꯅ ꯍꯦꯟꯅ ꯋꯥꯔꯤꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯅ ꯎꯕꯅꯤ, ꯃꯥꯅ ꯄꯥꯎ ꯇꯝꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯇꯨꯡꯗ ꯃꯥ ꯑꯃꯨꯛ ꯍꯥꯠꯀꯗ꯭ꯔꯥ, ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕꯁꯤꯅ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯈꯔ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯀꯠꯆꯔꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯑꯃꯅꯤꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯪꯅꯕ ꯊꯤꯒꯅꯤ, ꯉꯁꯤ ꯂꯥꯛꯑꯕ ꯑꯉꯥꯡ ꯃꯥꯏꯕꯗꯨꯁꯨ ꯍꯌꯦꯡ ꯂꯥꯛꯀꯅꯤ, ꯃꯥꯒꯤꯁꯨ ꯃꯄꯨꯗꯨ ꯁꯤꯕꯗ ꯃꯥ ꯊꯋꯥꯏ ꯆꯥꯛꯂꯕꯅꯤ, ꯍꯌꯦꯡꯗꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯤ ꯅꯨꯄꯤꯗꯨ ꯀꯔꯝꯅ ꯐꯥꯁꯤꯒꯦ ꯍꯥꯏꯕ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯧꯔꯥꯡ ꯇꯧꯔꯛꯀꯗꯕꯅꯤ, ꯀꯔꯤꯃꯇ ꯋꯥꯒꯅꯨ, ꯂꯩꯍꯧꯔꯣ, ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯁꯤꯇꯕꯨ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ, ꯑꯩꯈꯣꯏꯁꯨ ꯃꯤ ꯁꯤꯐꯝꯂꯣꯝꯗ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯅꯈꯣꯏꯗꯤ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯥꯛꯕ ꯃꯤꯌꯥꯝꯁꯤꯡ ꯃꯤ ꯁꯤꯐꯝ ꯂꯣꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯏꯃꯨꯡ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯞꯅ ꯆꯪꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯔꯣꯃꯤꯇꯥꯗꯤ ꯆꯪꯗ꯭ꯔꯤ꯫ ꯃꯌꯥꯝ ꯂꯥꯛꯑꯝꯕꯒꯤ ꯃꯥꯡꯒꯣꯟꯗ ꯐꯛ ꯊꯥꯔꯝꯕ, ꯃꯣꯔꯥ ꯊꯥꯔꯝꯕ ꯀꯌꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯥꯡꯒꯣꯟꯗ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯃ ꯊꯥꯜꯂꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯅ, "ꯔꯣꯃꯤꯇꯥ, ꯆꯠꯂꯛꯎ ꯂꯥꯛꯎꯅꯦ ꯅꯪꯕꯣ, ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯅꯣ?" ꯔꯣꯃꯤꯇꯥꯁꯨ "ꯍꯣꯏ ꯆꯠꯂꯛꯂꯒꯦ ꯏꯃꯥ" ꯍꯥꯏꯗꯨꯅꯗꯤ ꯈꯨꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯨꯃꯥꯡꯂꯣꯝꯗꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ꯫ "ꯔꯣꯃꯤꯇꯥ, ꯁꯥꯅꯤꯜ ꯂꯣꯏ ꯀꯔꯤꯑꯣꯏ ꯐꯪꯂꯝꯃꯤ?" ꯁꯥꯅꯤꯟꯗꯨ ꯐꯪꯕꯗꯒꯤ ꯂꯥꯇꯦꯟ ꯊꯧꯃꯩꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯈꯟꯅꯔꯅꯦ?" ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯒ ꯂꯥꯇꯦꯟ ꯊꯧꯃꯩꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯅ ꯃꯤꯠꯃꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯎꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯀꯧꯔꯛꯄꯗꯒꯤ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯏ꯫ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯒ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀꯁꯨ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯗꯥꯔꯤꯒ ꯍꯦꯛ ꯇꯥꯏꯅꯕ ꯃꯌꯥꯗꯨꯗ ꯅꯪꯅ ꯆꯠꯈꯤꯕꯒꯤ ꯁꯧꯕ ꯑꯃꯁꯨ ꯐꯪꯉꯤ꯫ ꯔꯣꯃꯤꯇꯥ ꯍꯟꯗꯛꯃꯨꯛꯇꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ꯫ ꯆꯞ ꯂꯦꯞꯇꯨꯅ ꯀꯅꯥꯅꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯒꯤ ꯃꯥꯡꯒꯣꯟꯒꯤ ꯐꯂꯥꯡ ꯅꯥꯀꯜ ꯑꯗꯣꯝꯗꯒꯤ ꯂꯨꯝꯂꯒ ꯂꯣꯟꯅ ꯃꯀꯣꯛ ꯑꯃ ꯊꯤꯡꯗꯣꯔꯛꯏ꯫ ꯃꯀꯣꯛ ꯊꯤꯡꯗꯣꯔꯛꯄꯗꯣ ꯔꯣꯃꯤꯇꯥꯗꯤ ꯑꯗꯣꯝꯗꯤ ꯌꯦꯡꯗ꯭ꯔꯤ, ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯤ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒꯗꯤ ꯔꯣꯃꯤꯇꯥꯒ ꯃꯥꯒ ꯃꯤꯠ ꯆꯥꯅꯩ꯫ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯏꯟꯗꯣꯝꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯔꯣꯃꯤꯇꯥ ꯂꯥꯎꯕꯁꯨ ꯀꯔꯤꯃꯠꯇ ꯉꯝꯗꯅ ꯃꯁꯥꯗꯨ ꯊꯛꯇ ꯅꯤꯛꯂꯒ ꯂꯥꯇꯦꯟ ꯊꯧꯃꯩꯗꯨ ꯄꯥꯏꯅ ꯄꯥꯈꯠꯄꯅ ꯀꯩꯅꯣꯃ ꯇꯧꯔꯛꯏ꯫ ꯏꯟꯗꯣꯝꯆꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯃꯊꯪꯗꯤ ꯅꯪꯅꯤ, ꯉꯁꯤ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯑꯩꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯁꯨ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ, ꯃꯊꯪꯗꯤ ꯅꯪꯅꯤ ꯀꯥꯎꯒꯅꯨ." ꯑꯗꯨꯝꯅ ꯃꯁꯝ ꯑꯗꯨ ꯏꯐꯥ ꯐꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯄꯁꯤꯗ ꯔꯣꯃꯤꯇꯥ ꯀꯟꯅ ꯂꯥꯎꯏ꯫ "ꯏꯟꯗꯣꯝꯆꯥ ꯂꯥꯛꯂꯦ, ꯏꯟꯗꯣꯝꯆꯥ ꯂꯥꯛꯂꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯣꯔꯛꯄꯗꯒꯤꯗꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ
ꯃꯅꯤꯡꯂꯣꯝ ꯇꯝꯅ ꯐꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯅ ꯀꯟꯅ ꯆꯦꯟꯈꯤꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯟꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯇꯥꯏ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯀꯤꯔꯤꯕꯅꯤ ꯉꯁꯥꯏ ꯆꯠꯅꯈꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯞꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯩꯔꯥꯁꯤꯡ ꯄꯤꯛꯅ ꯎꯕꯁꯨ ꯌꯥꯎꯔꯤ ꯔꯣꯃꯤꯇꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯂꯩꯀꯥꯏ ꯏꯟꯗꯣꯝꯆꯥ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯣꯃꯤꯇꯥꯒꯤ ꯁꯨꯃꯥꯡꯗ ꯊꯨꯡꯃꯔꯦ ꯔꯣꯃꯤꯇꯥ ꯑꯩꯈꯣꯏꯗ ꯍꯪꯉꯤ ꯀꯗꯥꯏꯅꯣ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡꯂꯣꯝꯗ ꯐꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯃꯤ ꯏꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯔꯣꯃꯤꯇꯥꯅ ꯄꯥꯎ ꯇꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯍꯥ ꯃꯤꯑꯣꯏ 10-20 ꯑꯃ ꯏꯟꯗꯣꯝꯆꯥ ꯔꯨꯊꯤꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝ ꯇꯝꯅ ꯐꯥꯎꯔꯒ ꯇꯥꯟꯅꯈꯤꯔꯝꯃꯤ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯏꯟꯗꯣꯝꯆꯥꯕꯨ ꯐꯥꯕ ꯉꯝꯗꯅ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯗꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ